E-PAO tabiriba khudimako Idram Susmitana ayuki pau pizari ahanbida maruba headline. National Highway sing athuba matamda hangdoknaba su chatnariba Kuki militant sing na pairiba Aina yadaba khulai sing faganaba Governor da takselamle Haina RK imona phongdorakli. Kuki Taba Mapham Singda Meitei Changba Yaroi haiba Kuki Singi protest Amukka Hanna changsingkhre. Search operation da khulai kaya phagatpa ngamkhre. National Highway sing athupa matamda hangdoknaba su chatnariba Kuki militant sing na pairiba Aina yadaba khulai sing faganaba Governor da taksilamle Haina RK imona phongdorakli. Ministry of Social Justice and Empowerment, Government of India ki senthang makhada Directorate of Welfare of OBC and SC na saba GP Women College Imphal gi OBC Girls Hostel ngarang Sagolban SC gi MLA RK imona Riven kaktuna sangakhre. College SC gi Girls Hostel sangabagi thoramga mari lenana MLA RK imona permission na phongdokhibadi India asi democracy chatpa lebakni maduna Manipur da hauzik PR sasan leiriba asi ruling amasung opposition animakna popular government ama lehenba soidana pamlongani haina khali. Ngarang su Manipur gi governor BJP gi MLA kharaga unaba matamda lamdam asida popular government ama lehenabagi matangda taksingki. Haukiba March 9 da National Highway to Imphal Dimapur lambida free movement tawhangani haiduna Union Home Minister na lauthokiba adu thabak oina pangthokpa ngamkhide maduna Manipur da mahausa gi phibamda hanjalaknaba santi gi wari sanaduna National Highway sing apanba amata leitana mahausa gum chathok chasin yahanbinaba thabak paikhatpiyu hainasu governor da taksilamki loinana governor na su thabak oina pangthoknaba yamna kana honari haiba wafamsu MLA sing da phongdorakhi haiba wafamsu permission da thamki. Kuki Taba Mapham Singda Meitei Changba Yaroi Haina Kuki Sing protest amuk chengsinba Hourakhre. Manipur gi hauzik oriba law and order gi phibam asi yenglaga Meitei singna thangjing chingda leba ibudau thangjing khuramba chanaba thorang toramba adu tokhraba matung Kuki Taba Mapham da Meitei Changba Yaroi Haina Kuki Sing protest makhatana amuk chengsinba Hourakhre hari. Kuki Sing gi khongjang adu Changba district ki manung chanba Changba police station na konba New Zaleng Phai Hariba Mapham Singda changsinkhi. Panba yabadi numit kharanigi mamangda Meitei kayana moirangda leba ibudau thangjing khurumlaba matung thangjing chingda leriba ibudau gi khubam yawnaba moirangda leiduna thorang tongnakhibani. Adum oinamak hauzik oriba Manipur gi law and order gi phibam asi yenglaga ahal lamana piba pautaki matung ina khongchat adu tokhibani. Masiga loinana Meitei amadi Kuki haiduna khaidok liba buffer zone singda security ki checking thorang hanadigi hena laukhatkibani hairi. Search operation da khulai kaya phagatpa ngamkhre. Manipur Police amadi Central Reserve Police Force CRPF ki apunba kangbu amana Imphal West District ki Sengmai Police Station ki manung chanba Khongnang Pokpi area da chathakiba search operation da khulai paiba singna losinduna thamlamba khulai kaya phagatle hari. Police ki pau asina hai operation adu da phagalaba khulai sing adudi pompi gun ani Loyalam 51mm mortar ama high explosive hand grenade ani 303 rifle ama magazine ama live ammunition manga kappa helmet ama Loyalam 12 bore single barrel ama phagatki hari phagalaba pulam sing adu Sengmai police station da khusinakhre hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Facebook yengsinba loop semkhre wari manga loduna thabak oina paikhalakadori. Nupi oibi kharana social media platform singda khunai asibu chen thaba yaba amadi yengbada nungai taba post kaya thagaliba asibu wakhal taminana ba amadi lamdam asida leriba ichi isel singi izatpu kandaba yade habigi wakhalona mangda thamlaga Facebook yengshinba loop koba ama semkhibaga lonana ware manga amasu thabak oina pangthonaba laukhre hari. Thabak oina pangthonaba laukhiba haiba warep sing adudi mausingna ka henba amadi yengba nungairoidaba video sing natraga photo sing reel sing thagalakpa yauragadi khudakta report piba yariba makhai Meitei khunai chen thaba yaba video sing natraga photo sing reel sing post thagat pidaba Assam amadi kasarda leiriba yumnam sagai olaba
iche isal kharana yengbada nungaitaba video sing photo sing reel sing post sing thagalagliba asi tawbidaba imung manung punni yengbada nungairoidaba video sing reel sing photo sing khudakta report sing piba amadi karigumba Facebook yengshimba lup na khanghaliba wafam sing asi thausadana yengbada nungaitaba video sing photo sing makhatana thagalaglabadi maduda thorakpa afapata punamak isa isana pujagadabani hari Erang Makha Primary Madrasa da Supna Tangi ka amakhak leiramba thingnare haina PSO na Hourakhre Class 1 dagi 5 phawa leiba Erang Makha Primary Madrasa da Supna Tangi ka amakhak leiramba tanatana oza ani khaktana chalaiduna leiramba thingnare haina Pangal Student Organization PSO na nungnama Hourakhre ing kumja lising ani nipandagi mahiroi asina chatharakpa afaba mahiroi puthoksi afaba khunai ohensi haiba campaign adugi saruk ama oina Kakching district ki manung chenba Erang chesaba makhalai kaida leba madrasa asida mahiroi lup asigi thomi singna chathakiba yangsing khongchat amada oiram liba phibam adu thingnarakibani hari Yangchin khongchat aduda saruk yakiba PSO Manipurgi Finance Secretary Yumkhaibam Asgarna hai ZEO John 3 Thobalgi makhada leriba mahiroi marfu rom tamba madrasa asida oiramliba phibam asi angakpa poi phibam asida Manipur lengaki school fagat hansi mission asi cheda khaktamak chatharabra haibasi chingnaba faure PSO na inkumja lisingani nipandagi lamdam asida quality education puraknaba kholau kaya laurabasu matam gi lengak pairiba amadi department asida leriba achau asang khudimakna ngaihaki tawshinaba natana thamoi shengna education bu awangba thakta pukhatnabagi wakhal leite habisi mayek larba khudamni hena ngaklibadi school asigi classroom amakhak asida staff room su oiramba asini hiram asida governor Mari Lenaba Education as Amadi Kakching District ki DC na atuba miyeng changbiu atuba matamda award pa oja sing tharak pagalonena school asigi award apa khudingmak pidrabadi tongan ba khongjang kaya changsilakani haina makhakna makhatana phongdokhi PM Modi Manipur da laktrabasu yumthangnari ba Assam da di lakadori Lamdam asida thokliba lal asi chahi ani farak labasu Bharat ki Prime Minister Narendra Modi na lamdam asida amuktang lakpina bat lamdam asigi miyam amadi political party singi makhedegi kayarak haijakrabasu ngasi phawba laktri Sahi asigi September 9 da Assam lengakna senduna pangthokadoriba Bharat Ratna Dr. Bhupen Hazarika gi Ward Centenary Celebration da athoiba mithunglen oina saruk yagani hari Hiramasiga Mari Lenana Assam ki Chief Minister Hemanta Biswa Sarma na New Delhi da Prime Minister ga unaduna formal oina invitation kusina kre hari Pau asina hai Prime Minister gi Assam khongchat asida Assam gi bio ethanol plant sangabagalonena infrastructure project anigi foundation stone yungmagalonena Guwahati Ring Road Darang Medical College and Hospital gi project singsu sangana ba pandam thamli Mapham anida dukan mari maina tumna chakre tongan ba Mapham anida dukan mari maina chakpadagi amang ata thokre hari pau asina hai tha asigi tara tare ki numidang pung tara mathoirom tarakpa matamda Iril Bung police station gi manung chanba Kairak Vitra da dukan ahum maina chaktuna amang ata thokhi hariba dukan adu lekai adudagi mutum Niranjan koba miyoi amana miyoi ahum da bara sandokpani dukan ahum adugi manungda amana grocery Hotel amadi yenyon bani hari matau karamna dukan sing adu mai chaklakhi bano habigi asengma maram khangmangamdri mai chakle habigi pau manak nakpada leiba miyoi singna khanghalakpadagi mayam changduna mai kanaba honaki adum oinamak mai chakpa adu lupa lakayagi malchang amang ata thokre hari amaromda Chandel district ki gam fazol da leiba dukan amasu maina chakre adum oinamak mai chakliba dukan adu manak nakpada leiba Assam Rifles ki kangmuna kanmangam hore hari Bisnupurdagi Meitei Leisabi ama Delhi gi Maharani Bagh manakta asiba hakchang oina fangkhre Delhi da leiduna UP gi Noida da thabak tobi Meitei chanura ama ngarang ayuk chininingai oiba maunda siduna leiramlei pauche asina phangba paugi matung inadi Delhi gi Maharani Bagh ta leiba Uttar Pradesh ki A37 block A sector 60 Noida da base toba IE Energizer BPO company da thabak tobi Meitei nupi ama chingnaningai oiba maungda siduna leramani hari
Siduna Leramleba Meitei Chanura Adu Bisnupur District Manung Chanba, Bisnupurgi Khangembam Zadumani, Singi Machanupi, Chahi Kulom Surabi, Priya Lakshmi Devi, Khangembam Kawi Hari. Mahak Ngarang Ayuk Mahak Naleriba Building in Manak Naleba Maharani Baki, Gupta Store Manakta Asibak Chang Unak Leramani Hari. Mahak Inglisingani Kunmarigi October Degi South Delhi Mapham Asida, Marina Kobi Amagalamina Kibini. Mahak Naleriba Building Adogi CCTV footage the Uba Punkibaki Matung Inna, Mahak Masak Matom the suicide Taba Oigani. Mahaki Fonda suicide note Amayaram Ki Hari. Police na Asibak Chang Adu Lokalaga postmortem Gidamak. Amski Miro Sangda Tamkibaga Lunana, Makataba Tizin Humzabagi Tabak Taba Hourakhre Hari. U Puthorokpa truck Kulhumdoi Fagakre. Tongan bat tata truck Kulhumdoi da Mari Leneba Che Sang Sing Yaudana, Niamgi Wang Mada Puthorokpa Using Assam Rifles Ki Kamuna Tha Asiki Tara Tarukta, Technopal District Manung Chanba, Kampang Kulen area Dagi Fare Hari. Fagalaba Using Adu District Forest Office da Pau Faunaraga, Matung Ngarang Mari Leneba Forest Office Singda Kusinakre. Faraba Using Adu Charakna Lupa Lak Taramarigal Lising Kulhumdoi Rongi Mamal Oigani Hari. Paugi Marak Thatna Loyalam E-PAO Tabiriba Kudimakna channel Asibunung Sibiduna like Amadi subscribe Tobiduna subscriber Masing Hengat Hanbada Adom Sumating Pangbiyu. Arubada Maruba Pao Amukka Hanna Pizari. National Highway Sing Atuba Matamda Hangdoknaba Su Chatnariba Kuki militant Sing na Pairiba Aina Yadaba Kutlai Sing Faganaba Governor the Taxilamle Haina RK Imona Hourakhre. Kuki Taba Mapham Singda Meitei Changba Yaroi Haiba Kuki Singi protest Changsinba Hourakhre. Search operation da Khulai Kaya Fagat Pangamkhre. Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako Amukka Hanna khurujari.